ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤꯒ ꯄꯤꯕꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ꯫ ꯃꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯨꯟꯁꯤ ꯍꯣꯡꯍꯟꯕ ꯅꯤꯌꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯅꯍꯥꯛꯅ ꯄꯤꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯕꯣꯔ ꯄꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯣꯔ ꯄꯤꯕ ꯃꯇꯝꯗ ꯄꯩꯁꯥ ꯈꯛꯇ ꯅꯠꯇꯅ ꯈꯜꯂꯨꯗꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇꯅꯤ꯫ ꯏꯁꯥꯒꯤꯗ ꯈꯟꯗꯕ, ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ, ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ, ꯅꯤꯡꯈꯥꯇꯝꯕ, ꯁꯂꯣꯟ ꯍꯣꯝꯕ, ꯏꯪꯊꯕ, ꯄꯦꯟꯕ, ꯌꯥꯏꯐꯕ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥꯗꯒꯤ, ꯁꯦꯜꯒꯤ, ꯄꯨꯛꯅꯤꯡꯒꯤ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤ ꯃꯇꯦꯡ ꯈꯔ ꯈꯔ ꯄꯤꯅꯔꯕꯗꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯍꯦꯟꯅ ꯐꯕ ꯃꯐꯝ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯑꯄꯤꯕ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯏꯁꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯒꯤ ꯀꯔꯝꯅ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨ ꯇꯁꯦꯡꯅ ꯈꯪꯖꯈꯤ꯫ ꯃꯁꯤꯅ ꯃꯁꯥꯒꯤꯇ ꯈꯟꯕꯗꯒꯤ ꯈꯟꯗꯕ ꯑꯃ ꯑꯣꯏꯔꯛꯑꯦ꯫ ꯄꯤꯕ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯈꯔꯗꯨ ꯌꯥꯝꯊꯣꯛꯍꯜꯂꯤ꯫ ꯃꯁꯤ ꯇꯨꯔꯦꯜꯗ ꯇꯥꯔꯛꯄ ꯏꯁꯤꯡꯒꯨꯝꯕꯅꯤ꯫ ꯏꯁꯤꯡ ꯑꯁꯤꯅ ꯏꯆꯦꯜꯗ ꯇꯤꯟꯈ꯭ꯔꯕ ꯃꯇꯝꯗ ꯃꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯍꯜꯂꯤ, ꯄꯥꯡꯒꯜ ꯌꯥꯝꯅ ꯂꯩ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯄꯤꯕ ꯍꯥꯏꯕꯁꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯅꯤ, ꯃꯁꯤꯅ ꯁꯨꯡꯂꯣꯟ ꯂꯣꯟꯁꯤꯟꯗꯦ꯫ ꯄꯤꯕ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯕ ꯅꯤꯌꯝ ꯑꯃꯅꯤ, ꯏꯁ꯭ꯋꯔꯗ ꯍꯥꯏꯕ ꯏꯟꯕꯁꯤꯁꯨ ꯑꯃꯅꯤ꯫ ꯊꯃꯣꯏꯗꯨꯅꯤ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕꯁꯤ, ꯍꯥꯏꯕ ꯏꯟꯕꯗꯨꯅꯤ ꯃꯍꯥꯛꯅ ꯍꯜꯂꯛꯂꯤꯕ ꯑꯁꯤꯁꯨ꯫ ꯑꯩꯈꯣꯏꯅ ꯄꯤꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯑꯣꯏꯖꯕ, ꯇꯣꯡꯖꯕ ꯈꯜꯂꯒ ꯄꯤꯔꯣꯏꯗꯕꯅꯤ꯫ ꯃꯁꯤꯗꯤ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯣꯏꯒꯅꯤ꯫ ꯄꯤꯕꯁꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯅꯤ꯫ ꯀꯔꯝꯅ ꯄꯤꯒꯅꯤ ꯍꯥꯏꯕ ꯅꯍꯥꯛꯅ ꯇꯝꯕ ꯃꯇꯝꯗ ꯐꯤꯚꯝ ꯑꯃꯠꯇ ꯌꯦꯡꯗꯅ ꯀꯔꯝꯅ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯇꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇ ꯎꯈ꯭ꯔꯕ ꯃꯤ ꯂꯣꯏꯅꯃꯛꯇꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯇꯥꯡ ꯈꯔꯗ ꯄꯤꯕꯒꯤ ꯅꯤꯌꯝ ꯑꯁꯤ ꯈꯪꯈꯤꯗꯦ꯫ ꯃꯁꯤ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯇꯧꯒꯗꯕꯗꯨ ꯑꯣꯏꯈꯤꯗꯦ, ꯑꯗꯨꯕꯨ ꯄꯤꯕꯒꯤ ꯍꯔꯥꯎꯕꯁꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯥꯏꯕꯁꯤꯡꯗꯨ ꯇꯥꯅꯤꯡꯏ꯫ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯧꯈ꯭ꯔꯤꯕꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯅꯤꯌꯝ ꯑꯁꯤꯁꯨ ꯅꯩꯅꯅꯕꯒꯤꯗꯃꯛ ꯖꯤꯟꯖꯔ ꯁ꯭ꯇꯦꯀꯤꯒ ꯑꯩꯒ ꯂꯣꯏꯅꯅ ꯂꯩꯔꯦ꯫ ꯖꯤꯟꯖꯔ: ꯑꯍꯥꯟꯕꯗ ꯅꯪꯅ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯟꯕꯒꯦ? ꯑꯩꯁꯤ ꯑꯗꯨꯒꯨꯝꯕ ꯄꯤꯒꯟꯕ ꯏꯃꯨꯡ ꯑꯃꯗ ꯆꯥꯎꯔꯛꯈꯤꯕꯒꯤ ꯕꯣꯔ ꯌꯥꯝꯅ ꯐꯪꯖꯈꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯤꯕ ꯇꯥꯔꯕꯁꯨ ꯃꯗꯨ ꯏꯁꯥꯒꯤ ꯍꯦꯛ ꯄꯤꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯗꯨꯝ ꯍꯥꯃꯨ ꯍꯥꯃꯨ ꯑꯣꯏꯈꯤ꯫ ꯅꯪ ꯅꯁꯥꯒꯤ ꯄꯩꯁꯥ? ꯑꯁꯦꯡꯕꯅꯤ, ꯑꯗꯨꯒ ꯄꯤꯕꯗꯨꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯤꯕꯒꯤ ꯅꯠꯇ꯭ꯔꯒ ꯕꯥꯏꯕꯜꯅ ꯍꯥꯏꯕꯒꯤ ꯄꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯕꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯍꯩ ꯌꯥꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯕꯒ ꯂꯣꯏꯅꯅ ꯄꯤꯕꯗꯨꯅꯤ꯫ ꯅꯪꯅꯁꯨ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯇꯥꯈ꯭ꯔꯦ, ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯕꯥꯏꯕꯜꯗ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤꯅꯤ꯫ ꯑꯩꯈꯣꯏꯅꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯄꯤꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯐꯪꯈ꯭ꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯕꯣꯔ ꯑꯃꯗꯤ ꯌꯥꯝꯅ ꯄꯤꯒꯟꯕ ꯏꯄꯨꯔꯣꯏꯕ ꯑꯃ ꯐꯪꯖꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯃꯁꯤꯗ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤ꯫ ꯍꯣꯏ, ꯃꯍꯥꯛ ꯐꯖꯅ ꯄꯤꯕ ꯃꯤꯅꯤ ꯍꯥꯏꯅ ꯃꯃꯥꯡꯗꯁꯨ ꯅꯪꯅ ꯄꯟꯈ꯭ꯔꯦ꯫ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯁꯥꯒꯤꯇ ꯈꯟꯕ, ꯃꯁꯥꯒꯤꯇ ꯌꯦꯡꯕ ꯏꯃꯨꯡ ꯑꯃꯗ ꯆꯥꯎꯔꯛꯈꯤ꯫ ꯀꯅꯥꯅꯁꯨ ꯆꯔꯆꯇ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯄꯤꯕ ꯎꯗꯦ, ꯑꯗꯨꯅ ꯑꯩꯁꯨ ꯏꯁꯥꯒꯤꯇ ꯈꯟꯒꯟꯕ, ꯏꯁꯥꯒꯤꯇ ꯌꯦꯡꯕ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯒꯤ ꯈꯨꯗꯣꯜ ꯑꯃ ꯄꯤꯕꯤꯈꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅꯤ꯫ ꯃꯤꯉꯣꯟꯗ ꯄꯤꯕ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ, ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯤꯌꯝꯁꯤꯗ ꯆꯠꯅꯕ ꯍꯣꯠꯅꯕꯁꯤ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈꯤ, ꯃꯔꯝꯗꯤ ꯃꯁꯤꯅ ꯅꯤꯡꯈꯥ ꯇꯝꯍꯜꯂꯤ, ꯑꯅꯥꯕ ꯐꯍꯜꯂꯤ, ꯍꯔꯥꯎꯕ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ꯫ ꯕꯥꯏꯕꯜꯅ ꯔꯣꯃꯤꯌꯥꯒꯤ 12:12ꯗ ꯐꯠꯇꯕꯕꯨ ꯑꯐꯕꯅ ꯂꯥꯛꯁꯤꯟꯅꯕ ꯍꯥꯏ, ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯤ ꯃꯤ ꯃꯌꯥꯝ ꯑꯃ, ꯉꯁꯤ ꯑꯩꯈꯣꯏꯕꯨ ꯌꯦꯡꯂꯤꯕ ꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯃꯁ꯭ꯌꯥ ꯂꯩꯅꯔꯤ ꯍꯥꯏꯅ, ꯇꯧꯔꯨꯕ ꯑꯃꯠꯇ ꯀꯥꯟꯅꯗꯕ ꯁꯃꯁ꯭ꯌꯥ ꯑꯗꯨꯕꯨ ꯄꯤꯕ ꯍꯥꯏꯕꯁꯤ ꯊꯋꯥꯏꯒꯤ ꯂꯟꯅꯤ, ꯃꯌꯥ ꯑꯅꯤ ꯄꯥꯟꯕ ꯊꯥꯡꯒꯨꯝꯕꯅꯤ꯫ ꯅꯍꯥꯛꯅ ꯄꯤꯕ ꯃꯇꯝꯗ ꯃꯌꯥ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯝꯕ ꯃꯐꯝꯗꯒꯤ ꯅꯉꯣꯟꯗ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤꯕ ꯌꯦꯛꯅꯕꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤ, ꯑꯗꯨꯒ ꯃꯌꯥ ꯑꯃꯅ ꯁ꯭ꯋꯔꯒꯒꯤ ꯕꯣꯔꯁꯤꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯍꯜꯂꯤ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯗꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯑꯃ ꯊꯣꯛꯏ꯫ ꯑꯗꯨꯒ ꯀꯅꯥꯅꯣ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯂꯥꯏꯔꯤꯛ ꯑꯃꯗ ꯊꯦꯡꯅꯈꯤꯕꯅꯤ, ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯤꯕ ꯃꯇꯝꯗꯅ ꯑꯇꯩ ꯃꯇꯝꯗꯒꯤ ꯍꯦꯟꯅ ꯏꯁ꯭ꯋꯔꯒꯨꯝꯅ ꯃꯥꯜꯂꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯆꯠꯇꯤ ꯄꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯧꯖꯥꯜ ꯄꯤ, ꯉꯥꯛꯄꯤꯕ ꯄꯤ,
ꯗꯔꯀꯥꯔ ꯂꯩꯕ ꯃꯥꯒꯤ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯄꯤ, ꯑꯗꯨꯒ ꯄꯥꯈꯣꯟ ꯆꯠꯄꯒꯤ ꯂꯥꯏꯔꯤꯛꯇ ꯐꯪꯕꯗꯒꯤ ꯄꯤꯕꯅ ꯍꯦꯟꯅ ꯕꯣꯔ ꯐꯪꯏ ꯍꯥꯏꯅ ꯍꯥꯏ꯫ ꯃꯁꯥꯒꯤꯇ ꯈꯟꯕ, ꯃꯁꯥꯒꯤꯇ ꯌꯦꯡꯕ ꯑꯃꯅ ꯑꯇꯣꯞꯄꯗ ꯄꯤꯊꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯐꯪꯕꯇ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯄꯤꯕꯒꯤ ꯃꯔꯝꯗꯤ ꯃꯁꯤꯅ ꯑꯀꯤꯕꯒꯤ ꯊꯣꯡ ꯃꯌꯥꯝ ꯑꯃ ꯍꯥꯡꯗꯣꯛꯍꯜꯂꯤ꯫ ꯃꯥꯅꯤ, ꯑꯁꯦꯡꯕꯅꯤ, ꯄꯤꯕ ꯍꯥꯏꯕꯁꯤ ꯊꯋꯥꯏꯒꯤ ꯊꯕꯛꯅꯤ꯫ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯊꯋꯥꯏꯒꯤ ꯅꯤꯌꯝꯅꯤ꯫ ꯃꯌꯥꯝꯗꯒꯤ ꯋꯥꯍꯪ ꯈꯔ ꯂꯥꯛꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ, ꯑꯗꯨꯅ ꯈꯔ ꯍꯪꯂꯛꯎ ꯑꯩꯉꯣꯟꯗ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯃꯍꯥꯛꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯅꯤꯡꯖꯩ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯍꯪ ꯈꯔ ꯑꯩꯉꯣꯟꯗ ꯂꯩꯖꯔꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯆꯞ ꯃꯥꯟꯅꯅ ꯍꯪꯂꯛꯄ ꯑꯩ ꯇꯥꯖꯔꯦ꯫ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤ ꯇꯦꯛꯁꯥꯁꯀꯤ ꯁꯨꯒꯔꯂꯦꯟꯗꯒꯤꯅꯤ꯫ ꯃꯁꯤꯗ ꯍꯥꯏꯔꯤ, ꯇꯥꯏꯠ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕ ꯈꯛꯇꯗ ꯌꯥꯎꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯈꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯃꯤ ꯑꯌꯥꯝꯕꯅ ꯁꯤꯒꯤ ꯋꯥꯍꯪꯁꯤ ꯍꯪꯅꯔꯛꯂꯤꯕ ꯑꯗꯨꯈꯛ ꯅꯠꯇꯅ ꯃꯗꯨꯕꯨ ꯃꯤ ꯑꯌꯥꯝꯕꯅ ꯃꯁꯤ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯅꯤ ꯍꯥꯏꯅꯩ꯫ ꯃꯁꯤꯗꯤ ꯄꯤꯗꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯕꯒꯨꯝꯕꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯐꯥꯎꯔꯛꯈꯤ ꯃꯗꯨꯗꯤ ꯋꯥꯌꯦꯜꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯈꯣꯏꯅ ꯆꯥꯗ 10 ꯄꯤꯔꯕꯗꯤ ꯉꯁꯤ ꯊꯧꯖꯥꯜꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯅꯧꯕ ꯃꯆꯠ ꯏꯁ꯭ꯋꯔꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯊꯃꯣꯏ ꯌꯥꯎꯔꯕ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯒꯤ ꯄꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯥꯅꯤ, ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯍꯦꯟꯅ ꯄꯤꯐꯝ ꯊꯣꯛꯄꯒꯦ? ꯆꯥꯗ 10ꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯤ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯑꯣꯡ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯤ꯫ ꯅꯨꯡꯁꯤꯔꯕ ꯃꯤ ꯃꯌꯥꯝ ꯑꯃꯅꯁꯨ ꯃꯁꯤ ꯇꯧꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ, ꯑꯗꯨꯅ ꯃꯤ ꯃꯌꯥꯝꯅ ꯃꯁꯤ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯒꯤꯅꯤ, ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩ ꯇꯁꯦꯡꯅ ꯋꯥꯖꯩ꯫ ꯃꯁꯤꯕꯨ ꯄꯤꯕ ꯉꯝꯍꯜꯂꯤꯕ ꯑꯁꯤ ꯈ꯭ꯔꯤꯁꯇꯅꯅꯤ, ꯑꯗꯨꯅ ꯃꯁꯤꯗꯤ ꯃꯥꯂꯥꯀꯤꯗ ꯌꯥꯎꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯦꯊ꯭ꯌꯨꯗꯒꯤ ꯐꯣꯡꯗꯣꯛꯄꯤꯕ ꯐꯥꯎꯕꯗ ꯍꯤꯡꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨ ꯅꯠꯇꯦ꯫ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕꯗꯁꯨ ꯄꯤꯕꯒꯤ ꯑꯃꯁꯨꯡ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ꯫ ꯆꯨꯝꯃꯤ꯫ ꯑꯇꯣꯞꯄ ꯋꯥꯍꯪ ꯑꯃꯃꯨꯛ ꯂꯩꯔꯦ꯫ ꯁꯥꯎꯊ ꯀꯦꯔꯣꯂꯤꯅꯥꯗꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏ, ꯇꯥꯏꯠ ꯄꯤꯕ ꯍꯥꯏꯕꯁꯤ ꯄꯩꯁꯥ ꯈꯛꯇꯔꯥ ꯅꯠꯇ꯭ꯔꯒ ꯃꯇꯝ, ꯍꯩꯁꯤꯡꯕ ꯑꯁꯤꯒꯨꯝꯕꯁꯨ ꯌꯥꯎꯕ꯭ꯔꯥ? ꯕꯥꯏꯕꯜꯗ ꯅꯪꯒꯤ ꯃꯇꯝ ꯆꯥꯗ 10 ꯄꯤꯌꯨ, ꯅꯪꯒꯤ ꯍꯩꯁꯤꯡꯕ ꯆꯥꯗ 10 ꯄꯤꯌꯨ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯍꯦꯟꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯆꯥꯗ 10 ꯄꯤꯌꯨ ꯍꯥꯏꯅ ꯑꯈꯟꯅꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯑꯔꯤꯕ ꯃꯇꯝꯗꯗꯤ ꯃꯁꯤ ꯌꯥꯝꯈ꯭ꯔꯕ ꯐꯧꯅꯤ꯫ ꯍꯧꯖꯤꯛꯇꯗꯤ ꯄꯩꯁꯥ ꯁꯤꯖꯤꯟꯅꯕꯅꯤꯅ ꯆꯥꯗ 10 ꯄꯩꯁꯥ ꯄꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯏꯁ꯭ꯋꯔ ꯑꯩꯒꯤ ꯃꯇꯝ ꯆꯥꯗ 10 ꯄꯤꯒꯦ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠꯁꯤꯃꯒꯤ ꯆꯥꯗ 10 ꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯣꯡꯃꯗ ꯄꯨꯡ 24 ꯂꯩ, ꯑꯌꯥꯝꯕꯅ ꯄꯨꯡ 16 ꯃꯨꯛꯇꯤ ꯇꯨꯝꯅꯗꯦ, ꯑꯗꯨꯅ ꯅꯣꯡꯃꯗ ꯄꯨꯡ 1.6 ꯏꯁ꯭ꯋꯔꯗ ꯄꯤꯒꯅꯤ ꯍꯥꯏꯔꯛꯂꯕꯗꯤ ꯃꯗꯨꯅ ꯃꯤꯗꯨꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯕ ꯑꯣꯏꯒꯅꯤ, ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯨ ꯐꯠꯇꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗꯦ꯫ ꯃꯗꯨꯅ ꯃꯤꯗꯨꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯕ ꯑꯣꯏꯒꯅꯤ, ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯨ ꯐꯠꯇꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗꯦ꯫ ꯍꯣꯏ, ꯃꯗꯨ ꯑꯐꯕ ꯑꯥꯏꯗꯤꯌꯥ ꯑꯃꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯍꯪ ꯑꯃꯃꯨꯛ ꯂꯩꯔꯦ꯫ ꯃꯁꯤ ꯋꯥꯍꯪ ꯑꯌꯥꯝꯕ ꯁꯦꯜ ꯋꯥꯅ ꯂꯩꯕ ꯃꯤꯁꯤꯡꯗ ꯌꯥꯝꯅ ꯆꯥꯅꯩ꯫ ꯑꯔꯨꯕ ꯋꯥꯍꯪꯁꯤꯡ ꯍꯪꯅꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯋꯥꯕ ꯃꯇꯝ ꯑꯣꯏꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩ ꯄꯤꯒꯗ꯭ꯔꯥ? ꯆꯥꯗ 10 ꯃꯛ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯈꯔ ꯄꯤꯕꯗꯨꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯥ? ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ, ꯌꯥꯔꯒꯗꯤ ꯇꯥꯏꯠꯁꯤ ꯂꯣꯏꯅ ꯄꯤꯊꯣꯛꯄ ꯗꯔꯀꯥꯔ ꯂꯩ, ꯃꯔꯝꯗꯤ ꯍꯦꯟꯅ ꯀꯣꯝꯃꯀꯥꯟꯗ ꯍꯥꯏꯕ ꯃꯇꯝꯗꯨ ꯀꯔꯤꯁꯨ ꯂꯩꯔꯣꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯌꯥꯝꯅ ꯂꯩꯇꯕ ꯃꯇꯝ ꯇꯥꯏꯠ ꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯕꯤꯜ ꯊꯤꯔꯣꯏꯗꯕ ꯇꯥꯟꯖꯥ ꯑꯣꯏꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯕꯤꯜ ꯊꯤꯒꯅꯨ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯐꯤꯚꯝ ꯑꯣꯏꯔꯕꯗꯤ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯅꯤꯡꯏ, ꯑꯗꯨꯒ ꯄꯩꯁా ꯄꯤꯒꯗꯧꯔꯤꯕ ꯃꯤꯗꯨ ꯀꯧꯔꯒ ꯑꯩ ꯈꯔ ꯇꯥꯊꯔꯒ ꯄꯤꯔꯒꯦ, ꯂꯣꯏꯅꯗꯤ ꯄꯤꯒꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤꯗꯤ ꯁꯨꯅꯕ ꯄꯤꯔꯔꯣꯏꯒꯦ ꯍꯥꯏꯅ
ꯇꯥꯟꯅꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯇꯥꯏꯠꯇꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯡꯕꯤꯔꯛꯂꯕꯁꯨ ꯌꯥꯏ, ꯕꯤꯜꯗꯨ ꯈꯔ ꯁꯥꯡꯇꯣꯛꯅ ꯊꯤꯔꯕꯁꯨ꯫ ꯃꯗꯨꯅ ꯑꯍꯥꯟꯕꯗ ꯍꯥꯟꯅ ꯊꯝꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯈꯤ, ꯅꯈꯣꯏꯅ ꯇꯥꯏꯠ ꯈꯨꯗꯤꯡꯃꯛ ꯄꯨꯔꯛꯇꯨꯅ ꯀꯩꯗ ꯍꯥꯞꯂꯕꯗꯤ ꯅꯪꯅ ꯊꯝꯕ ꯆꯟꯗꯕ ꯃꯈꯩ ꯁ꯭ꯋꯔꯒꯒꯤ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯅꯈꯣꯏꯗ ꯕꯣꯔ ꯍꯩꯊꯕꯤꯗꯕ꯭ꯔꯥ? ꯃꯗꯨꯅ ꯑꯍꯥꯟꯕꯗ ꯍꯥꯟꯅ ꯊꯝꯕ꯫ ꯑꯩꯕꯨ ꯆꯥꯡꯌꯦꯡ ꯇꯧꯖꯧ, ꯅꯪꯕꯨ ꯃꯥꯡꯍꯟꯒꯗꯕ ꯑꯗꯨ ꯑꯩꯅ ꯆꯩꯕꯤꯒꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯄꯣꯠ ꯆꯩꯗꯨ ꯌꯦꯛꯅꯕꯅ ꯁꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯑꯩ ꯃꯁꯤ ꯆꯍꯤ 2ꯒꯤ ꯃꯍꯨꯠꯇ 3 ꯆꯪꯅ ꯊꯤꯗꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯒ ꯇꯥꯏꯠ ꯄꯤꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯆꯍꯤ 3 ꯆꯪꯒꯗꯕꯗꯨ 1ꯗ ꯊꯤꯗꯣꯛꯄꯤꯍꯟꯒꯅꯤ꯫ ꯑꯗꯨꯅ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯨ ꯇꯁꯦꯡꯅ ꯄꯤꯕꯗ ꯂꯩꯔꯕꯗꯤ ꯀꯥꯟꯅꯕꯗꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯑꯗꯨꯅ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯨ ꯇꯁꯦꯡꯅ ꯄꯤꯕꯗ ꯂꯩꯔꯕꯗꯤ ꯀꯥꯟꯅꯕꯗꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯑꯩꯈꯣꯏ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯃꯤꯟꯅꯈꯤꯁꯤ, ꯃꯌꯥꯝ ꯂꯩꯃꯤꯟꯅꯈꯤꯁꯤ, ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯂꯥꯛꯆꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯃꯨꯛ ꯍꯟꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯅ ꯉꯁꯤ ꯖꯤꯟꯖꯔꯒ ꯏꯁ꯭ꯋꯔ ꯊꯥꯖꯕꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯄꯤꯕꯒꯤ ꯃꯔꯨꯑꯣꯏꯕꯗꯨ ꯁꯥꯟꯅꯖꯔꯤ꯫ ꯄꯤꯕꯅꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯍꯤꯡꯕꯒꯤ ꯃꯆꯠ ꯑꯃ ꯑꯣꯏꯗꯨꯅ ꯃꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯒ ꯈꯟꯕ ꯐꯥꯎꯕ ꯈꯟꯗꯕꯗꯨ ꯄꯥꯝꯃꯤ, ꯑꯗꯨꯒ ꯃꯁꯤꯃꯛꯅꯤ ꯄꯦꯅꯤ ꯁꯦꯄꯔꯗꯀꯤ ꯄꯨꯟꯁꯤꯗ ꯑꯣꯏꯈꯤꯕ ꯑꯁꯤꯁꯨ꯫ ꯃꯍꯥꯛꯅ ꯄꯤꯕꯒꯤ ꯃꯄꯥꯟꯅ ꯏꯁ꯭ꯋꯔꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯄꯨꯔꯥ ꯍꯣꯡꯍꯟꯈꯤ꯫ ꯏꯁ꯭ꯋꯔꯗꯤ ꯄꯤꯕꯤꯕ ꯏꯁ꯭ꯋꯔꯅꯤ꯫ ꯖꯣꯍꯥꯟꯒꯤ 3:13ꯗ ꯍꯥꯏꯔꯤ, ꯏꯁ꯭ꯋꯔꯅ ꯇꯥꯏꯕꯪꯄꯥꯟꯕꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯦ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤꯄꯥ ꯄꯤꯕꯤꯔꯦ꯫ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯈꯤ꯫ ꯑꯩꯒꯤ ꯄꯩꯁꯥ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯄꯩꯁꯥ ꯁꯤꯡꯕꯒꯤ ꯃꯇꯝꯗ ꯑꯩꯁꯤ ꯌꯥꯝꯅ ꯂꯤꯛꯄ, ꯏꯁꯥꯒꯤꯗ ꯈꯟꯕ ꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯆꯔꯆꯇ ꯑꯣꯐꯔꯤꯡ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯄꯥꯁꯇꯔꯗꯒꯤ ꯄꯩꯁꯥ ꯃꯌꯦꯛ ꯑꯃ ꯑꯗꯨꯝ ꯊꯤꯔꯝꯃꯤ꯫ ꯄꯤꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯁꯤ ꯑꯐ ꯑꯄꯨꯟꯅꯔꯝꯃꯤ, ꯑꯗꯨꯅ ꯑꯩ ꯇꯥꯕ ꯉꯝꯈꯤꯗꯦ꯫ ꯇꯥꯅꯕꯒꯤ ꯑꯩ ꯅꯥꯀꯣꯡ ꯄꯥꯟꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄ ꯇꯥꯔꯛꯄꯗꯗꯤ ꯑꯃꯗꯤ ꯑꯄꯤꯛꯄ ꯃꯤꯁꯤꯡꯒ ꯄꯨꯜꯂꯛꯄꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ꯫ ꯑꯩ ꯄꯤꯅꯤꯡꯈꯤ, ꯑꯗꯨꯅ ꯏꯁ꯭ꯋꯔꯗ ꯑꯩꯕꯨ ꯍꯣꯡꯍꯟꯕꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯑꯩꯁꯤ ꯏꯁꯥꯒꯤꯗ ꯀꯌꯥꯝ ꯈꯟꯕꯒꯦ ꯍꯥꯏꯕꯁꯤ ꯀꯅꯥꯁꯨ ꯈꯪꯈꯤꯗे꯫ ꯀꯌꯥꯝ ꯄꯤꯛꯄꯒꯦ ꯍꯥꯏꯕꯁꯤ ꯀꯅꯥꯁꯨ ꯈꯪꯈꯤꯗꯦ꯫ ꯂꯤꯛꯄ ꯍꯥꯏꯕꯁꯤ ꯊꯤ꯫ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯈꯤ, ꯏꯁ꯭ꯋꯔ, ꯑꯩꯅ ꯏꯁꯥꯒꯤꯗ ꯈꯟꯕꯒꯤ ꯉꯥꯛꯄꯤꯌꯨ, ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯒ ꯄꯤꯕ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯂꯥꯏꯗꯦ, ꯃꯁꯤ ꯀꯠꯊꯣꯛꯄ ꯆꯪꯏ, ꯍꯥꯏꯕ ꯏꯟꯕ ꯆꯪꯏ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯑꯩꯕꯨ ꯅꯤꯡꯇꯝꯍꯟꯈꯤ, ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕꯅ ꯊꯜꯍꯟꯕꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯕ ꯄꯥꯝꯈꯤ꯫ ꯅꯪꯒꯤ ꯄꯩꯁꯥ ꯄꯤꯕꯁꯤꯅ ꯅꯪꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯖꯕꯗꯨ ꯎꯠꯂꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗꯤ ꯍꯩꯕꯁꯤꯡꯕ ꯄꯤꯕ ꯉꯝꯂꯛꯀꯅꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯑꯩꯒ ꯊꯕꯛ ꯐꯪꯗꯕ ꯃꯇꯝ ꯑꯃ ꯌꯥꯎꯈꯤ, ꯑꯗꯨꯅ ꯄꯤꯅꯕ ꯂꯩ ꯍꯥꯏꯅ ꯈꯟꯈꯤꯗꯦ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯒꯗꯤ ꯄꯤꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯎꯠꯄꯤꯈꯤ꯫ ꯅꯪꯒꯤ ꯏꯅꯕ ꯆꯦꯛ ꯂꯩꯔꯝꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯇꯥꯅꯕ ꯅꯥꯀꯣꯡ ꯑꯃꯗꯤ ꯂꯩ꯫ ꯅꯪꯅ ꯀꯣꯟꯕꯤꯕ, ꯅꯣꯛꯄ ꯅꯠꯇ꯭ꯔꯒ ꯊꯧꯒꯠꯄ ꯋꯥꯍꯩꯗꯤ ꯅꯉꯣꯟꯗ ꯂꯩ, ꯃꯗꯨ ꯄꯤꯕ ꯌꯥꯏ꯫ ꯃꯗꯨ ꯏꯁ꯭ꯋꯔꯒꯤ ꯈꯨꯌꯥꯈꯥꯗ ꯄꯤꯁꯤꯟꯖꯗꯨꯅ, ꯏꯁ꯭ꯋꯔ ꯄꯤꯕꯒꯤ ꯃꯇꯥꯡꯁꯤ ꯅꯉꯣꯟꯗ ꯄꯤꯁꯤꯟꯖꯔꯤ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ꯫ ꯃꯁꯤ ꯑꯆꯧꯕ ꯊꯕꯛ ꯑꯃꯅꯤ, ꯊꯥꯖꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯑꯍꯣꯡꯕ ꯑꯁꯤ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯄꯦꯟꯕ ꯄꯥꯟꯗꯝ ꯑꯃꯗꯤ ꯄꯟꯊꯨꯡ ꯂꯩꯕ ꯄꯨꯟꯁꯤ ꯑꯃ ꯂꯩꯖꯔꯦ꯫ ꯏꯁ꯭ꯋꯔꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯅꯤ, ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯈꯪꯏ꯫ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯆꯥꯎꯈꯠꯄꯗꯨ ꯄꯥꯝꯃꯤ, ꯏꯁ꯭ꯋꯔꯅ ꯄꯤꯁꯤꯟꯕꯤꯕꯗꯨ ꯄꯥꯝꯃꯤ, ꯃꯉꯣꯟꯗ ꯇꯧꯍꯜꯂꯨ꯫ ꯅꯪꯒꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯍꯜꯂꯨ꯫ ꯖꯤꯟꯖꯔ, ꯃꯤ ꯀꯌꯥꯝ ꯌꯥꯝꯅ ꯄꯤꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯇꯧꯔꯣꯏꯗ ꯍꯥꯏꯅ ꯈꯟꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯌꯦꯡꯂꯝꯒꯗꯕꯅꯣ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯄꯦꯅꯤꯗꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯏ, ꯑꯩꯒꯤ ꯃꯔꯨꯞꯁꯨ ꯑꯣꯏ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ
ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯩꯁꯤ ꯌꯥꯝꯅ ꯂꯤꯛꯂꯝꯃꯤ ꯑꯗꯨꯕꯨ ꯖꯣꯏꯁ ꯅꯪꯅ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯇꯝꯕꯤꯕꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯕ ꯈꯛꯇꯪ ꯅꯠꯇꯗꯨꯅ ꯑꯄꯤꯕ ꯑꯃ ꯑꯣꯏꯗ꯭ꯔꯤꯈꯩꯗꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯏꯁꯥꯒꯤꯇ ꯑꯣꯏꯕ ꯈꯟꯗꯨꯅ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗ ꯍꯥꯏꯔꯤꯕ ꯑꯗꯨ ꯅꯍꯥꯛꯅ ꯃꯤꯉꯣꯟꯗ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗ ꯇꯁꯦꯡꯅ ꯏꯁꯣꯔꯅ ꯍꯥꯏꯕꯤꯕꯗꯨ ꯐꯥꯎꯔꯝꯂꯅꯤ, ꯆꯨꯝꯕ꯭ꯔꯥ? ꯄꯤꯕꯒ ꯑꯄꯤꯕ ꯑꯣꯏꯕꯒ ꯑꯅꯤꯁꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯊꯃꯣꯏ ꯁꯦꯡꯏ ꯈꯪꯖꯩ, ꯇꯤꯚꯤꯗꯗꯤ ꯑꯩ ꯄꯤꯕꯒꯤ ꯃꯇꯥꯡꯁꯤ ꯌꯥꯝꯅ ꯍꯥꯏꯖꯗꯦ꯫ ꯍꯣꯏ, ꯑꯩꯈꯣꯏ ꯊꯕꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡꯗ ꯃꯤ ꯃꯌꯥꯝꯗ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯖꯕꯗꯨꯗꯤ ꯅꯠꯇꯦ꯫ ꯃꯔꯝꯗꯤ ꯄꯩꯁꯥꯒꯤꯇ ꯍꯥꯏ ꯍꯥꯏꯅ ꯃꯤꯅ ꯈꯟꯈꯤꯕꯗꯨ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯕꯨ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯃꯤ ꯈꯔꯈꯛꯅ ꯈꯟꯒꯗꯕꯗꯨ ꯋꯥꯒꯅꯨ, ꯅꯪ ꯃꯤꯉꯣꯟꯗ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯇꯝꯕꯤꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯃꯍꯥꯛꯀꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯅꯕ ꯃꯤꯌꯥꯝꯗ ꯇꯥꯛꯍꯟꯅꯤꯡꯂꯕꯗꯤ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯇꯥꯛꯇꯅꯗꯤ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯄꯨꯟꯁꯤꯗ ꯀꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯇꯥꯛꯂꯒꯦ ꯍꯥꯏꯅ ꯊꯋꯥꯏꯗ ꯆꯞ ꯌꯨꯡꯅ ꯐꯥꯎꯔꯛꯈꯤ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯀꯌꯥꯗ ꯄꯤꯅꯕ ꯀꯧꯕꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯗꯔꯀꯥꯔ ꯂꯩꯕ ꯃꯌꯥꯝ ꯂꯩ꯫ ꯆꯠꯅꯕꯒꯤꯗꯃꯛ ꯗꯔꯀꯥꯔ ꯌꯥꯝꯅ ꯂꯩ꯫ ꯏꯁꯣꯔꯅ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯗꯔꯀꯥꯔ ꯂꯩ꯫ ꯃꯗꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯤꯁꯤꯡꯅ ꯄꯩꯁꯥꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯄꯣꯠ ꯑꯣꯏꯅ ꯄꯤꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯒ ꯕꯥꯏꯕꯜꯅ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯑꯈꯟꯅꯅ ꯄꯜꯂꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯩ, ꯃꯁꯤꯕꯨ ꯐꯪꯅꯕ ꯇꯥꯜꯂꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯗꯨ, ꯗꯔꯀꯥꯔ ꯂꯩꯕꯗꯨ ꯐꯪꯕ ꯉꯝꯃꯤ꯫ ꯁꯃꯁ꯭ꯌꯥ ꯂꯥꯛꯄꯗꯨꯁꯨ ꯃꯁꯤꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯗꯨꯅ ꯃꯁꯤ ꯄꯤꯊꯣꯛꯄꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯥꯡ ꯅꯥꯏꯅ ꯍꯔꯥꯎꯅ ꯄꯩꯁꯥ ꯄꯤꯕ ꯉꯝꯂꯕꯗꯤ ꯑꯇꯩꯁꯨ ꯄꯤꯕꯗ ꯀꯔꯤꯁꯨ ꯂꯨꯕ ꯑꯣꯏꯔꯣꯏ꯫ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯇꯝ, ꯑꯩꯈꯣꯏꯒꯤ ꯍꯩꯕꯁꯤꯡꯕꯁꯤꯡꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯕꯨ ꯑꯩ ꯄꯩꯁꯥꯗꯗꯤ ꯄꯤꯔꯔꯣꯏ꯫ ꯃꯇꯝ ꯑꯣꯏꯅ ꯄꯤꯒꯦ ꯍꯥꯏꯕꯗꯨꯗꯤ ꯄꯥꯝꯖꯗꯦ꯫ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯝꯕꯤ ꯄꯨꯝꯅꯃꯛꯇ ꯄꯤꯕꯗꯨ ꯗꯔꯀꯥꯔ ꯂꯩ꯫ ꯋꯥꯍꯪ ꯑꯃ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯄꯤꯕ ꯃꯇꯝꯗ ꯄꯤꯕꯒꯤ ꯃꯔꯝꯁꯤ ꯀꯌꯥꯝ ꯃꯔꯨ ꯑꯣꯏꯕꯒꯦ? ꯀꯔꯤꯒꯤ ꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯌꯦꯡꯕ꯭ꯔꯥ? ꯃꯁꯤꯅ ꯀꯔꯤꯒꯤ ꯈꯦꯠꯅꯍꯜꯂꯤꯕꯅꯣ? ꯇꯧꯔꯤꯕꯗꯨꯒꯤ ꯃꯔꯝꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯑꯁꯨꯝꯅ ꯍꯪꯕ ꯑꯃ ꯂꯩꯈꯤ, ꯅꯍꯥꯛꯅ ꯇꯥꯏꯠꯇꯤ ꯑꯗꯨꯝ ꯄꯤꯕ ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯎꯗ꯭ꯔꯕꯗꯤ ꯅꯪꯅ ꯄꯤꯔꯤꯕꯗꯨ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯗ ꯄꯤꯔꯕꯔꯥ? ꯑꯩꯅ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯥꯒꯤ 8:3 ꯍꯥꯡꯗꯣꯛꯂꯦ꯫ ꯃꯁꯤꯗ ꯍꯥꯏꯔꯤ, ꯂꯤꯛꯅ ꯍꯨꯟꯕ ꯃꯥꯅ ꯂꯤꯛꯅ ꯈꯥꯎꯒꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯆꯨꯝꯅ ꯄꯤꯕ ꯇꯥꯏ꯫ ꯂꯤꯛꯅ ꯍꯨꯟꯕ ꯃꯥꯅ ꯂꯤꯛꯅ ꯈꯥꯎꯒꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯆꯨꯝꯅ ꯄꯤꯕ ꯇꯥꯏ꯫ ꯑꯗꯨꯒ ꯍꯔꯥꯎꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯕꯣꯔ ꯐꯪꯁꯅꯨ ꯍꯥꯏꯅ ꯄꯤꯕ꯫ ꯃꯁꯤ ꯑꯦꯝꯄ꯭ꯂꯤꯐꯥꯏഡ് ꯕꯥꯏꯕꯜꯗ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯕꯣꯔ ꯐꯪꯍꯟꯅꯤꯡꯏ, ꯈ꯭ꯔꯤꯁꯇ ꯈꯪꯍꯟꯅꯤꯡꯏ, ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯏ, ꯑꯐ꯭ꯔꯤꯀꯥꯒꯤ ꯂꯝꯕꯤꯗ ꯂꯩꯕ ꯑꯉꯥꯡ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯤꯡꯏ, ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯒꯤ ꯁꯔꯨꯛꯇꯨ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯄꯤꯕ ꯇꯥꯏ꯫ ꯑꯗꯨꯒ ꯐꯪꯅꯕ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯑꯃ ꯇꯝꯕꯤꯈ꯭ꯔꯦ꯫ ꯅꯍꯥꯛꯅ ꯄꯤꯕꯨ ꯄꯤꯔꯕꯗꯤ ꯐꯪꯏ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ꯫ ꯃꯔꯝꯗꯤ ꯂꯤꯛꯅ ꯍꯨꯟꯕ ꯃꯍꯥꯛꯅ ꯂꯤꯛꯅ ꯂꯣꯛꯀꯅꯤ, ꯌꯥꯝꯅ ꯍꯨꯟꯕ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏ꯫ ꯅꯪꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯨꯟꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯃꯍꯩ ꯆꯥꯒꯅꯤ꯫ ꯅꯪꯅ ꯄꯤꯔꯒ ꯐꯪꯗꯕ ꯌꯥꯔꯣꯏ꯫ ꯃꯁꯤꯗꯤ ꯒ꯭ꯔꯦꯚꯤꯇꯤꯒꯨꯝꯕꯅꯤ꯫ ꯑꯩꯅ ꯀꯞꯁꯤ ꯃꯊꯛꯇ ꯂꯪꯈꯠꯂꯕꯗꯤ ꯃꯈꯥꯗ ꯇꯥꯔꯛꯀꯅꯤ꯫ ꯃꯁꯤ ꯅꯤꯌꯝꯅꯤ, ꯑꯗꯨꯒ ꯄꯤꯕꯒ ꯂꯣꯛꯄꯒꯁꯨ ꯊꯋꯥꯏꯒꯤ ꯅꯤꯌꯝꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯤꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯕ ꯈꯛꯀꯤ ꯅꯠꯇꯕ ꯃꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯁꯨ ꯄꯤꯒꯗꯕꯅꯤ꯫ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟ꯫ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟ꯫ ꯑꯩꯅ ꯆꯥꯔꯥ ꯍꯦꯜꯂꯒ ꯑꯩꯒꯤ ꯑꯉꯥꯡ ꯑꯃꯒꯤ ꯅꯤꯡꯈꯥ ꯇꯝꯅꯕꯒꯤ ꯅꯠꯇ꯭ꯔꯒ
ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯏꯁ꯭ꯋꯔꯗ ꯑꯈꯟꯅꯅ ꯄꯤꯕ ꯃꯇꯥꯡ ꯌꯥꯎꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯄꯩꯁꯥ ꯍꯦꯟꯅ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕ ꯅꯠꯇꯕ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯣꯔꯦꯜ ꯔꯣꯕꯔꯠꯁꯅ ꯇꯥꯛꯄꯤꯈꯤꯕ ꯍꯨꯟꯕ ꯑꯃꯁꯨꯡ ꯂꯣꯛꯄꯒꯤ ꯅꯤꯌꯝ ꯑꯗꯨ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕ ꯗꯔꯀꯥꯔ ꯂꯩ꯫ ꯃꯍꯥꯛꯅ ꯃꯗꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯈꯤ, ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛꯅ ꯃꯔꯨ ꯍꯨꯟꯗꯅ ꯂꯣꯛꯄ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯀꯤꯗꯤ ꯑꯩꯅ ꯄꯤꯗꯦ, ꯑꯩꯅ ꯄꯤꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤꯒꯅꯤ ꯍꯥꯏꯕ ꯈꯪꯏ, ꯃꯔꯝꯗꯤ ꯃꯥꯂꯥꯀꯤꯅ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯏ, ꯍꯔꯥꯎꯍꯟꯅꯤꯡꯏ, ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯅꯤꯡꯏ, ꯃꯍꯥꯛꯅ ꯃꯁꯤ ꯇꯧ ꯍꯥꯏ꯫ ꯍꯣꯏ, ꯄꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯔꯝ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯄꯗ 8ꯇ ꯍꯥꯏ, ꯃꯥꯅ ꯅꯤꯡꯂꯝꯕꯒꯤ ꯆꯥꯡꯗ ꯄꯤꯁꯅꯨ, ꯑꯗꯨꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦ ꯅꯤꯡꯂꯕꯗꯤ ꯃꯗꯨ ꯇꯧ, ꯅꯤꯡꯊꯧꯀꯥꯕꯗ ꯇꯧꯒꯦ ꯈꯜꯂꯒ ꯂꯩꯕꯥꯛ ꯄꯣꯛꯄꯗ ꯌꯨꯝꯁꯀꯩꯁꯗ ꯁꯒꯣꯜꯁꯦꯟꯗ ꯌꯩꯊꯣꯛꯇꯨꯅ ꯊꯝꯕꯤꯒꯅꯨ꯫ ꯃꯤ ꯈꯨꯗꯤꯡꯅ ꯄꯥꯝꯃꯨꯕ ꯅꯠꯇ꯭ꯔꯒ ꯇꯉꯥꯏ ꯐꯗꯕ ꯃꯑꯣꯡꯗ ꯅꯠꯇꯗꯨꯅ ꯃꯥꯒꯤ ꯅꯤꯡꯂꯝꯕ ꯃꯇꯨꯡ ꯏꯟꯅ ꯄꯤꯁꯅꯨ, ꯃꯔꯝꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯕ ꯃꯤꯕꯨ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯈꯜꯂꯣꯟ ꯆꯨꯝꯅ ꯄꯤꯕꯗꯨ ꯃꯍꯥꯛꯅ ꯄꯥꯝꯃꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯋꯥꯅ ꯇꯥꯟꯖꯕ ꯄꯩꯁꯥꯗꯨ, ꯁꯦꯜꯗꯨ ꯄꯤꯊꯣꯛꯅꯕꯒꯤꯗꯃꯛ ꯅꯍꯥꯛ ꯅꯧꯅ ꯄꯣꯛꯄ ꯇꯥꯏ, ꯅꯪꯒꯤ ꯅꯨꯡꯗ ꯏꯁ꯭ꯋꯔꯒꯤ ꯊꯋꯥꯏꯅ ꯂꯩꯕ ꯇꯥꯏ꯫ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛꯅ ꯃꯔꯨ ꯍꯨꯟꯗꯅ ꯂꯣꯛꯄ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯀꯤꯗꯤ ꯑꯩꯅ ꯄꯤꯗꯦ, ꯑꯩꯅ ꯄꯤꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤꯒꯅꯤ ꯍꯥꯏꯕ ꯈꯪꯏ, ꯃꯔꯝꯗꯤ ꯍꯣꯏ, ꯄꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯔꯝ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯄꯗ 8ꯇ ꯍꯥꯏ, ꯃꯥꯅ ꯅꯤꯡꯂꯝꯕꯒꯤ ꯆꯥꯡꯗ ꯄꯤꯁꯅꯨ, ꯑꯗꯨꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦ ꯅꯤꯡꯂꯕꯗꯤ ꯃꯗꯨ ꯇꯧ, ꯅꯤꯡꯊꯧꯀꯥꯕꯗ ꯇꯧꯒꯦ ꯈꯜꯂꯒ ꯂꯩꯕꯥꯛ ꯄꯣꯛꯄꯗ ꯌꯨꯝꯁꯀꯩꯁꯗ ꯁꯒꯣꯜꯁꯦꯟꯗ yꯩꯊꯣꯛꯇꯨꯅ ꯊꯝꯕꯤꯒꯅꯨ꯫ ꯃꯤ ꯈꯨꯗꯤꯡꯅ ꯄꯥꯝꯃꯨꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅꯤꯡꯂꯝꯕ ꯃꯇꯨꯡ ꯏꯟꯅ ꯄꯤꯁꯅꯨ꯫ ꯃꯗꯨ ꯌꯥꯝꯅ ꯆꯨꯝꯕ ꯄꯣꯏꯟꯠ ꯑꯃꯅꯤ, ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕꯗꯤ ꯃꯁꯤ ꯇꯧꯕ ꯐꯥꯎꯕ ꯇꯧꯕꯤꯒꯅꯨ꯫ ꯃꯥꯅꯤ, ꯏꯁ꯭ꯋꯔꯅ ꯇꯥꯏꯕꯪꯄꯥꯟꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ, ꯑꯗꯨꯅ ꯄꯤꯕꯤ꯫ ꯍꯣꯏ, ꯈ꯭ꯔꯤꯁꯇ꯭ꯌꯟ ꯅꯠꯇꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯒꯟꯕ ꯂꯩ꯫ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯕ ꯈꯛꯇꯅ ꯌꯥꯝꯅ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯕꯥꯏꯕꯜꯒꯤ ꯅꯤꯌꯝꯗꯨ ꯈꯪꯗꯨꯅ ꯏꯁ꯭ꯋꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯄꯤꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯋꯥꯈꯜꯂꯣꯟ ꯆꯨꯝꯅ, ꯃꯔꯝ ꯆꯨꯝꯅ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯒ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤꯗꯃꯛ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯗ ꯇꯧꯔꯕꯗꯤ ꯃꯗꯨ ꯕꯣꯔ ꯅꯠꯇꯦ꯫ ꯃꯥꯅꯤ, ꯅꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯄꯤꯕꯁꯨ ꯄꯤꯔꯕꯗꯤ ꯍꯜꯂꯛꯀꯅꯤ꯫ ꯅꯍꯥꯛꯅ ꯀꯞꯇꯨ ꯅꯣꯡꯊꯛꯇ ꯂꯪꯈꯠꯄ ꯃꯇꯝꯗ ꯃꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯛꯏ, ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯇꯥꯔꯛꯅꯕ ꯍꯥꯏꯅ ꯅꯪꯅ ꯂꯪꯈꯠꯄꯗꯤ ꯅꯠꯇꯦ꯫ ꯅꯪꯅ ꯃꯗꯨ ꯍꯨꯟꯒꯠꯂꯤꯕꯗꯨ ꯀꯌꯥꯝ ꯋꯥꯡꯅ ꯂꯪꯈꯠꯄ ꯉꯝꯕꯒꯦ ꯍꯥꯏꯕ ꯌꯦꯡꯅꯤꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯆꯍꯤꯁꯤꯒꯤ ꯍꯧꯒꯠꯂꯛꯄꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯄꯨꯊꯣꯛꯄ ꯇꯟꯕꯒꯤ ꯋꯥ ꯉꯥꯡꯕ ꯍꯧꯔꯝꯃꯤ, ꯃꯗꯨ ꯑꯩꯅ ꯁꯤꯗ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯐꯪꯅꯕꯒꯤꯗꯃꯛ ꯄꯤꯒꯗꯕꯅꯤ ꯁꯤꯔꯥ ꯍꯥꯏꯅ ꯋꯥꯍꯪ ꯍꯪꯅꯔꯛꯈꯤ꯫ ꯃꯥꯅꯤ, ꯅꯠꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯂꯧꯃꯤ ꯑꯃꯅ ꯐꯧ ꯊꯥꯔꯕꯗꯤ ꯂꯣꯛꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯊꯥꯖꯒꯅꯤ꯫ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯊꯥꯖꯕꯗꯨ ꯄꯨꯊꯣꯛꯄ ꯇꯥꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ, ꯆꯤꯟꯅ ꯍꯥꯏꯗꯣꯛꯇꯨꯅ ꯑꯃꯗꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯗꯨꯅ ꯊꯥꯖꯕꯗꯨ ꯄꯨꯊꯣꯛꯄ ꯌꯥꯏ꯫ ꯑꯩꯅ ꯗꯦꯕꯗ ꯍꯥꯏꯔꯝꯃꯤ, ꯄꯤꯕꯁꯤꯗ ꯑꯩꯈꯣꯏꯁꯤ ꯆꯨꯁꯟꯈ꯭ꯔꯦ, ꯃꯁꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ, ꯍꯩꯅꯕꯤ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯅ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯔꯤꯡꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ꯫ ꯏꯁ꯭ꯋꯔ, ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯄꯤꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤ, ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯏ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣই ꯅꯣꯟꯖꯔꯤꯕ ꯑꯗꯨ ꯃꯍꯩ ꯆꯥꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯑꯇꯣꯞꯄꯕꯨ ꯃꯇꯦꯡ ꯍꯦꯟꯅ ꯄꯥꯡꯕ ꯉꯝꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯂꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯗꯨꯕꯨ ꯄꯤꯕꯒꯤ ꯑꯁꯦꯡꯕ ꯃꯔꯝꯗꯤ ꯑꯍꯥꯟꯕꯗ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯕꯒꯤ, ꯑꯅꯤꯁꯨꯕꯗ ꯄꯤꯕꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯏꯁ꯭ꯋꯔꯒꯤ ꯊꯋꯥꯏꯗꯨ ꯑꯩꯒꯤ ꯅꯨꯡꯗ ꯂꯩꯕꯒꯤꯅꯤ꯫
ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧꯕꯤꯔꯛꯄꯗꯨ ꯎꯕꯗ, ꯅꯪꯅ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯗꯨ ꯎꯕꯗ, ꯅꯪꯅ ꯄꯤꯕ ꯉꯝꯕ ꯑꯗꯨꯗꯒꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤꯡꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯕ ꯂꯝꯁꯤꯡꯗ, ꯃꯐꯝꯁꯤꯡꯗ ꯆꯠꯆꯔꯨꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯤꯅꯣ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯔꯛꯏ, ꯊꯛꯅꯕ ꯑꯃꯇꯪ, ꯍꯩ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ꯫ ꯆꯨꯝꯃꯤ, ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯁꯥꯖꯕ ꯐꯤꯔꯣꯜꯅꯆꯤꯡꯕ, ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯍꯥꯞꯅꯕ ꯕꯦꯒ, ꯇꯨꯄꯤꯅꯆꯤꯡꯕ ꯀꯌꯥ ꯄꯤꯔꯛꯈ꯭ꯔꯦ꯫ ꯃꯁꯤ ꯃꯔꯨ ꯑꯣꯏꯕ ꯉꯥꯛꯇꯅꯤ, ꯃꯈꯣꯏꯅ ꯂꯩꯖꯕꯗꯒꯤꯅꯤ ꯅꯪꯉꯣꯟꯗ ꯄꯤꯔꯛꯂꯤꯕꯗꯨ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯨꯒ ꯃꯁꯤꯅ ꯃꯤ ꯀꯌꯥ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯂꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯥꯁꯥ ꯇꯧꯏ꯫ ꯍꯞꯇꯥꯁꯤꯗ ꯃꯌꯥꯝꯗ ꯀꯥꯟꯅꯔꯕ ꯃꯌꯥꯝ ꯑꯃ ꯇꯥꯛꯆꯈ꯭ꯔꯦ, ꯑꯗꯨꯒ ꯉꯁꯤꯅ ꯄꯤꯕꯒꯤ ꯅꯤꯌꯝ ꯑꯁꯤꯗ ꯇꯥꯛꯄ ꯄꯥꯝꯖꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇ ꯇꯥꯛꯈꯤꯗ꯭ꯔꯤꯕ ꯄꯨꯝꯅꯧ ꯅꯧꯕ ꯑꯣꯏꯕ ꯀꯅꯥꯒꯨꯝꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯒꯤ ꯅꯩꯅꯕꯤꯌꯨ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯔꯤ꯫ ꯄꯤꯕꯒꯤ ꯃꯇꯥꯡꯗ, ꯇꯥꯏꯠꯀꯤ ꯑꯣꯐꯔꯤꯡꯒꯤ ꯃꯇꯥꯡꯗ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏꯕꯒꯦ ꯏꯁꯥꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯧꯕ ꯅꯠꯇꯕ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯤꯕꯗꯨ ꯌꯦꯡꯕꯤꯌꯨ꯫ ꯃꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯗꯣꯛꯄ ꯉꯝꯗꯅ ꯂꯩꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯖꯣꯏꯁ ꯃꯥꯏꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯤ, ꯃꯔꯨꯞ ꯑꯗꯨꯈꯛꯇ ꯅꯠꯇꯅ ꯂꯩꯇꯕꯁꯤꯡꯗ ꯆꯤꯟꯖꯥꯛ ꯅꯠꯇꯅ ꯑꯃꯁꯨꯡ ꯄꯥꯎ ꯑꯃꯁꯨꯡ ꯑꯐꯕ ꯄꯥꯎ ꯇꯝꯕꯤ꯫ ꯅꯣꯏꯅ ꯀꯟꯇꯦꯛ ꯇꯧꯕꯤꯕ ꯌꯥꯒꯅꯤ jmmindia.org꯫ ꯉꯁꯤ ꯖꯣꯏꯁ ꯃꯥꯏꯌꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯅꯣꯏ ꯌꯥꯎꯕꯤꯕ ꯌꯥꯒꯅꯤ꯫ ꯖꯣꯏꯁ ꯃꯥꯏꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ꯫ ꯃꯃꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯖꯣꯏꯁ ꯃꯦꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯐ꯭ꯔꯦꯟడ్స్ ꯑꯃꯁꯨꯡ ꯄꯥꯔꯠꯅꯔꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤ ꯄꯥꯡꯊꯣꯛꯆꯕꯅꯤ꯫